Mayam punam ko hanba maktada taramno cheri amasung kai pundabu cheri Manipuri Folkloristics nam yang mapamda Manipuri culture amasung folklore ga mari leina ba hirum kaya lokacce da nam yang mapamda lantok sebagi thawongi parin sigi manung chen ngasi miyang mapamda koina pudana lakcheri mi hai bangasigi lecture si tabi matamda Manipuri culture gi yamna maru iba puari gi tangkak thodo wathok amasung ngasi Manipuri culture sina akogi global context ta kalliba adung labal laiba magi status mapam si oirakpagi sanglaba adung labal liklam lambi khongchat singgi maramda miyam soidamaki taba phundigani ngasi miyang mapamda aikoina thamjagadoriba hiram sidi Manipuri culture in the global context haibasini hiram masida ngangbi gadoriba nam Dr. Moirangthem Nara Singh, former Minister, Department of Art and Culture, Government of Manipur ni hairibo jagi lecture si hokiba June gi tarik taramathoidagi taratare phawba Oriental College amasung Manipuri Folkloristics, a Center for Studies in Manipuri Folklore kusam naraga pangthokiba numit tariyani gi oiba workshop ta ojana ngangbi kiba lecture gi recording ni hairibo recording asi aikoina sagmari thona khaidok charaga tangkak mari asi miyang mapamda lanthokchege hairiba adunglaba tangkak mari asigi manung seida miyamna tabiba kanda Manipuri culture gi lamda thijanbegi adunglaba thabuk sangsin biriba nongna Manipuri culture bu tambagi lamda sangsin biraiba mahiroi sing scholars sing oja singda yamna kanarba macha kara soidan maki piba ngangani haibagi thajabasina mangla thamjaraga oja naragi lecture simiyang mapamda ko YouTube channel gi kuthanga lanthokchebani miyamna thodongni hendona khangi oja narasi aikoigi politician amo ina miyamna khangnai bibani adu lecture si tabi bakanda hanna miyamna akoi cultural activist amo ina khangna bide habanati hena magi aikoigi politician amo oibagi mangamduni hena pak chaw kibana mar moirega ojasi ayamba miyamna khangnai si politician amo ina khangnai bibani lecture si dai koina taba phangadori basi ojasi as a politician, as a cultural activist, as a member of the Manipuri society amo oina mahaki punsi khongsa sida thengnarakpa adunglaba practical experience mayamdu miyangi maphamda kanarba wafam kaya mahaki punsida thengnarakpa Manipuri culture si yokhatpada Manipuri culture si ngak senbada lawrkiba thodang amasung masida sagonarkiba aduga Manipuri culture si ngasi thaksi yomna pukhalakpada karamba miyoi sing karamba adunglaba Manipur gi lusingba singna achobo thodang ya kibagi hairgi wafam kaya so taba phangigani masina ojagi oibo punsida saklang khongchada sal yarubadagi horaga aikogi subita mehta ga Bombay de thengnari kiba prak khongset USSR pangthokiba Indian festival madudagi Manipur pangthokiba 1991 gi achobo international festival da masida sagol kangje gi achobo yawol ma lakiba 1992 da aikogi Guinness Book of Records to maduda sagol kangje si Manipur dagi hawkibani sagol kangje originally sagol kangje hen sanara mari polo ne develop tawkibagi aduglaba information kamdong na madugi machak mayam si miyam taba phungigani masigi matungda amu akoigi Manipur festival in Calcutta da masida ojana hakthenga thengnikiba adunglaba Manipuri culture ga mari lainaba wafum kaya sing se miyang mapunda lanthokcheri masina soidanamaki Manipuri culture and history gi achoba saruk ama sagatpada amasung Manipuri culture gi puari gi oiba khangdaba yadraba adu ngasi aikoina malengi fampakta Manipuri culture na lawriba asuknaba mafam masi yawpagi khongsa singsida lakhiba tangkak kaya gi wani singadu ojagi mafamdagi taba phungigani lobire simiyang mafamda lanthokcheri Dr. Moirangthem Nara Singh ojana ngangbi gedaba hiramna Manipuri culture in the global context tangkak marini ahanda tangkak miyang mafamda lanthokcheri oja sadanda na ingonda haibirapum tamda ina haichu gibani ai de academician amoina natraga scholar amoina culture gi maramda khange khole hedna ngangba maduda paper puthokdana tobudi oithokti simply aigi experience khara du lijaraga maduda topic asine yam thwa yawjorus karigi noibu kogi lijari be saktam masida aikoina masigi manungda operate tawrpada global context akoina kari
influence to bungam bagi haiban simbudugi mayam asida lije gadabu wari si dong yam na leigrab madugi aigi experience tu li thok channa bagi tanjama pibiri basi da amuk kana ja sadan dam sung organization bu ei to bimal khangbo uchari mayam si cha sing di chana bi hore ko well ai makhata jage aina sum khanjaba khangjaba naina jaruba pot kharadagi karigino koi puna mangna culture sida hena thawai yauna naina bagi mathau tari se as I understood culture is a product of civilization mioy bagi khunai masigi chawkhalakpa khongjen punamak asida culture si thorpu podam and culture is a nectar of life unsigi amrita mani culture yaudana mioy bani himbi yadi madugi miyeng dudai hajeje loina na hangraba wari kaya asigi ten graba matam sida loina fit to budi yaroi da bani na aina lakchani ba mayam na tani ni badugi chana bari yingsi adu hobam haibam dilei ana aina cultural activity sida khitang hena mu thawai yakshin jarubi tangkak ama lei solsin chama pan phumanga gi matamado DM college science tamjare chaklang khongchet si ai yaujare rajbhavan gi manung changadana nomai kapakpada chelakpada khongup ta hawdana thak thak niktan lei gi madu gi sequence mayam masi gumba sisu inot ama pire so humputare ti ai mapan du chakpa hore una ma sung Bombay de like tamba ho no ma Bombay de lai ringai da Malabar Hills ki garden adu da ai yeng ba chali anoba Bombay de lar pugi Manipuri macha khara a kakchin kuno dagi am sung kasar dagi phuri tu na lemba chuma railway station da nang mai te rai na hangbirak padagi aham no ni si moi de lai ba ada garden ji moi na pubi maduta numidang wairam Malabar garden sida ono na ching lem laba ahal ani khap phajom pumyat sel lai aini yeng aina masak khang bumi ngak to were madudi amanai gi khura singni tentha dagi thokjom bir chandre pung yei bani amana damting cherapur dagi ko yega pamni aiga Gopal Sharma ma jagoi rastam dibojan moi Bombay de lai ge ditaba una bada ge ne change laga khurun mure adagi di aini ne haina hairu be budagi aish nang silak si kari gino haidana ai Bombay de lai tam tare moi na nungai gi dana adu de khoi danga si de khoi dum khang groi moi di Sobita Mehta Manipuri culture bu promote tau khiba Bombay de leba Sobita Mehta gi guru oina lerme moina Sobita Mehta si kauthodana ai sibu introduce tawi ko Manipur de ko angang ni na khoi khongking ni cha ni inaw ni ma ju Bombay adu di bunang toina lau ko kai na taw bisida ai ngonde ithilama pi surprisingly karigino Manipuri sunataba mapan ge di ina kera khundal leiba sigi nupi esina Manipuri yojasin aduga Manipuri culture sida nainaraga madigi magi performance ki world tour tawdna leirimi sikarigino koi Manipuri culture da thoido hindokpa kari magul yawbugino haibasi itumda hangjaba wafam oi and this is a beginning of my interest Bombay da kuina leite Calcutta da ni hena farani haibagi amuk tha amani gi manu diaksi Calcutta da muhal so Calcutta Homeopathic Medical College diaksi ming chalaga tamba ho sida amuka aisi sak tongan bagi sunuai bam lei mani college da mai tei masana tamba ahan basi yang na oibo maduda ai koi gi college gi principal masung physiology head of department sangai ro ja sing moi afau be allopathy ki doctor sing homeopathy ta amuk specialized tawra ga moi oja oi
अदा मणिपुर छात्र यावी खोली तौद ऐसी कौरागा इमोना मणिपुर देना कल्चर से मणिपुर की खरा खुमांग चौसली कोई मणिपुर यंगने अखोई मणिपुर विजिट तौजना हूँ छात्र नंग सिलो नंग नट संगीतन अमतदी यंगलुको है आई नट संगीतन दा अखोई चम चमना देव कर्म स्वराब चपी और करीगिनो मोइन सी यौना मतीसु नत्तबा सुयम पामिसि करीनो हाय वहन अमगा हंगी अनि सिना मरम ओरगा या कल्चर या एस्पेक्ट सिदा आई सुम इन्वॉल्व तौनिंग बसी फाउगी मधुना मरम ओरगा सुम खर चेम चोंबादी हॉस्टेल की कॉलेज की लाइफ सही मंगा कलकत्ता लेंगे सिदा मफम मरांग खंग मयाम जिन फम पंपी दे पीदने याक्सी हॉस्टेल की सु जनरल सेक्रेटरी वेरी कॉलेज की सु कल्चर की सेक्रेटरी वेरी सुमाई तौदना लाप सिदा मतम की मणिपुर नंब लाप की तंजास सिदा छात्र खरा सीनियर मतिंग पंपी के दबैना थिरकपने गा शाम इमासी बिनोदिनिया ओजा लोकेंद्रो मतम अदुयाक लोइदन हाउस सर्जन तौले अदु फिल्म नंबी लाइफ मयाम सिगी सेवा सिबी यावी अहम फिल्म पुथोकनी गायसी पंग हराव जगरदना मदुदा मतम मणिपुर सु यंगबिरमनी कॉलेज की छात्र सिंगी इलेक्शन की अदिगिदी नुपी फाबत मद चेलिब चोंग यारु नहारोल छात्री छात्र पुनमक्सी yang loi kho me kalkata adu film jinnam gi ai sho dum involve tawre adu ai di film yaw jin tong ni mami thang da masi angang gi thawai yaw mal le na pam karam man mon ya sa moi sina doctor gi sin na pisin da na matam gi manipur ya gi sin anirak thok gi tanja su yaw je ai na masi panjuru marmdi hai ri ba matam masida punna le min na gi या शाम मासी बिनोदिनी ओजा आरामबम लोकेंद्रो मयाम से पुन्न लेबे सिदा कल्चर की एस्पेक्ट सी मोय के सुवारी शानाबा मोय न लीब वारी क्या मोय वखलोन पुनमक्सी अइमोन द चप चाना नुंगाइबा फाउगी अइगी अनोब ज्ञान क्या फुंगी मधुगुम बदुदनी अन मतम की मणिपुर से ममई दंगददी आउटडोर शूटिंग सखरेंगेदा एडिटिंग से मैतिरोन खंब मी मदि चंगबने आई हॉस्पिटल बाउ हेक चट पतुओना थाम पूरा एडिटिंग याउ आई एम वेरी हैप्पी आई एम ग्रेटफुल टू पाउन अमुमुचा आई एम इंडेप्टेड टू यशाम मासी बिनोदी आई वांट अनो ज्ञान खरा फिल्म एडिटिंग सी आई चप चाना खुंजन जे होई फिल्म भजन बैसिदी एडिटिंग दे सुक लेकोइस सीना हौदोपगी आई कल्चरल एस्पेक्ट थवाय औछलपगी टाइमिंग अदु स्वाइदा ओइग्रे 1974 की मतुंग ददी आई इम्फाल दा दुम ले रहे 1973 दगी 74 यूरोप 75 चंग सिददी आई इंडो सोवियत कल्चरल सोसाइटी अचोब ऑर्गेनाइजेशन मनी भारत के रशिया लेना बमरी मदगी चावरब कल्चरल रिलेशन दा अचोब पृथ्वी की ख्वाइदी चावब कल्चरल मूवमेंट अमोयना लेरमी मदुदा आईसी याव फिल्म फेस्टिवल मयाम मचई गुदगी तौब आई यावरे सोवियत स्पोर्ट फिल्म अदि कलकत्ता दा लेरकपनिना कलकत्ता दा लेबीबा सोवियत की ऑफिशियल पुनमक्सी खरक तोइना लोइनाबा लोइनाना सो हुंबुद्रा तरुक्ता रशिया के इंडिया का रिलेशन सी याम फबनिना एक्सचेंज प्रोग्राम क्या तौई अदि मनुंदा मणिपुर दा योरखी नुमित हुंबुद्रा माथोइनी स्पेस दा लेरुरबा कॉस्मोनॉट द फ्लाइट कमांडर कॉस्मोनॉट क्लिमुक मान लिप्तवा मी तरामाथोइगी कल्चरल थीम अमगा रशियन सरकार की आर्टिस्ट सिंह पुरतना जैन डांस अकादमी दा मदुदा आईसी चाना तो इसका सी सेक्रेटरी सी ओजा कुंज मोहन प्रेसिडेंट ओइबिगा ngangongi XMP महेंद्र मोइसिन आईसी खर थवा यावेदना दाइट अयाम सीपी दना मदुदा मपानगी ममिंग लेरबा कल्चरल और अदर फील्ड लीडर ओइब कया से मपान लंबी मीसिंग से आई समनब हौरकी लोइनना आई बिकेम वेरी एक्वेंटेड विद द लीडर्स ऑफ सच कंट्रीज मतुमाइना तौरपदगी अखोई फिल्म फेस्टिवल की वफम कया सी तोइना तौरे मतमदगी फाउरब फिल्म क्या सोवियत की वियतनाम की क्यूबा की थॉट प्रोवोकिंग ओइबा हिस्टोरिकल ओइबा
mayam si ay acquainted oinari loina na khwai dagi nuai giba ai ngon da khare hena susan nar ko matam amadi 1983 dagi 1983 se masida prithvi gi unkhat narak pagi etombongi changyang tau khre soni khumanga da Hiroshima da Japan da thadagi bugi ani subalanjau gi matung do ere be saktam masida anauba nuclear gi khulai sinar pagi masigi mayok tahor pu ihoma madugi World Peace Council loinana India gi su All India Peace and Solidarity Organization World Peace Council da affiliate to laibu phabadi matamadugi World Peace Council President India ma chairman oi Ramesh Chandra magi nupi Perin Ramesh Chandra Sina All India Peace and Solidarity Organization gi Secretary General oi moishi aibu yamna nungsina sum sagat pi aduna mapan da satpagi khudong chab se aingon da supi maram aduna sok lisim chapan marfum doida World Assembly for Peace and Life against nuclear war matugi achoba prithvi lepak chamaga nifu nipangi Prague Czechoslovakia gi matambi kon Prague matugi India ki delegation sida ranchi dol taramari yawiko matamatugi Union Minister Rajendra Kumari Vajpayee na lead tawi special plane amasili Delhi dagi Prague phawa direct paiba charter plane aduda ko India ki delegation mi chani mangani I was the youngest candidate maduda chatpada accidentally thobu amathui madudi aeroplane adu aikoi khakagi ni hujiki peace ki conference si yaw chatpa top leader of 14 parties ko manipur dei taruni legidra ba khambo ki karamboja acho tamon joy adegi di oja jugeshwar legidre madegi oja samu matamdugi thobal college ki principal loigiba adega iche shurupini oja jugeshwar college ki university ki thabak tokjob kangbu si political gi di achoba amasung ojoy moishi aiga aduda flight si pung tararom non stop to paige da bani man special plane ni khoi khaktagi ni yam ching lemba VIP sing pu plane mani formally si puna mak loi dana paire pung tara maksin non stop to paidorin ayuki pung tara mathoi tar na pung mukshi matam hogre lela lela to mayam si uidhanar ka dore da hujiki khoi all India ki general secretary sina real commander di mani Perin Ramesh Chandra sina khoi gi sibu yami ko matam si sangi mayam si tandadana ba isai sakpa kana kana isai amani da tahallu aeroplane manung du da angak pu pora mane khoi de di matam du da adu da kana ta ngaine da bida ko oja samu si Thobal College principal ma si di kharasu ikai ba khangan di ma nara ai sakke do nai adai di aina perin da hairu ko isai sakke ba ko manipuri la ko jam salu ma introduce solo masa mayam ta oi ma yam harau re adagi di yar hoste du change help tong ba mai ti nu pi su man gra ko nang de di Darjeeling de go era me nu pi do sumai sei so la ma gi ka tu puslag announcement gi butu de oja chamu si इंग्राजी सु फसन कमान लेमा कल्चरली खरे एक्सपोज तोरे मागी खोंजेल सिचाना ना प्रोफेशनल सिंगर अमगुमनी सक्तुरी बदी को मयाम से करी सलकदगे हिंदी सलकदरे इंग्लिश तवगदरे खंदे अदो माजी माइक्रोफोन पायगर माजी अमवांगंगन बमीनी याम इकाय हमगोइदना सब ताकचरे मणिपुर देनी आई सिनी तारो इसे आई सक्चगे अहमदा मणिपुरी सेम सक्चगे दुगा मखा दे तारके इंटरप्रेट तोरे isai sidi moirangi kangleiron gi wari de thoibi bu kabo da loi thagra batunda khambana magi khongun lirakpagi madu khulangi sei si man saktoni langnu gi kukuru ku khongbo khonjel deina khulangi sei ma man interpret tawraga tune du chanana khunungi sei gi sak ai bhau thuklawi it was accidental Matuki isai si sakpada
mayam si nuai taba phau dren khalu pin drop silence da aeroplane manung si oja samugi khonjen du da ne bana kong de changri se matu loi baga man ai mayam du interest nga ai hindi gi sei masu ai lan thok jage koi chhatra oirak pagi sum salak pani hain tawraga dosti gi isei mera dosti mera pyar hindi de sei masi loirak padadi the entire yar crap manu bi yaur mi sing sigi clap ai khoi bo appreciate to Manipur is the culture gi lamni ne ka hai por si sakhang daba tongan ba political parties tongan ba institution academicians even supreme court ki judge biar desai moi si yauri bani ko madu gi accidental loiba thodok tu da ai shagi di karino numit ina phau gi si ko ai khoi gi ipai pu na thamjaram ba culture gi aspect asida khari hena sum nei na gi mahao si thori Practically, Numidangi, Koyuki, Indian Standard Time, the Nundang Punipan Tarane, Quena, Atum. But West the Chapanina, Pung Yang Kini, Ada, Nuntingi Pung Ohumakai, Aduaida, Tungi. Madugi, Chapter Asida, Angan Popot Katinaki. Madugi, Waridudi, Koi, Mayamsu, Lidishigi Gula, Sumanglia, being bigger, Edi saying me, Uziki Ariba Kuncha Sida, Lidi Shieri Kungangado. I told them nothing. Could delegate Punamaxi. Prithivigi, Lepak Samagani, Funipandagi Laiba, delegate Punamaxi in different batches, Prague Busta. Chali, it's a kilometer cham lapum from me. Lidi Sigi Kungangasi, Kuyenui. 1942 June Gitai Taramasum Taramatu Lona Hinda, Hitler na. Soviet Union de attack tongna bohona bada lidi CC hana thuaiba to frighten the people aduga Moscow lokshin na bagi magi plan adugi manunda thokiba thodo aduda khunggang adu mi changam te leramani mo iwari ga khoi de interpret tawi loina maksi ahinduda khut chumba tana dan loi hat ki bane luckily koi gi punsi sida hingauri ba mi oi da wari li na bai na nupi am khagi hingawe Hingori Panupido, Tanja than I quit 1993 about the Hingami. She had to narrate hard thing and a man a talk about Punchit and give up. I hindu Iwari to leave the key, Madugi Matung the known as Sembat Palidisi, Madugi, Mompam, Mas Grape, Madu the Prithivile Pak, Tuan Bakea the Gi, Lay Tartan Adur Gulab, my amum tag, other Lidisi Gulab, Highness Mangiada. Lay give it a young Jeruga. I give a kind of power Bakaran saying Machamoina, Tamjabadagi, Sanalibanga Songi artisina, Lila Venus Hanazaki Edna, Lila Venus Hanaki, Madgi Wari the leisure at all. Sumaina Lairapa Mikupadu Ningsingai. Luina, which conferences World Assembly for Peace and Light Against Nuclear War. Young Mamishma. Chowdram Pamane Madugi. Mi Pamadugi hold. They call it Palace of Culture. Culture gi konung, Sanskriti gi konung, haina maming thole. Koi meeting to do in Pamse. Low pari chani rom hen chawe. Moy interpret of moy like pongi Palace of Culture sikarimo. Magi underground the car chani pan yankhi thab chali. Tourist bus, bus nifu, thab changi chali, madugi lainungi traffic, madu control tong but tongan arrangement lay. I koi Prithivi tongan one lebak samagani funi pandagi laiba delegate lising tare lomni media yang masigi mayam silak. Madugi hope numit maduda I koi bus punamuxia chiki underground gi. Parking aduda loina tharga dagidi elevator na pukhalak pune pukhalaga ai koi guide yawi koi guide yaw dana koi manu da phambam sit am ta phang marambi country gi allot tong leibani na adara elevator da mathon manga taruki wang pai khalaga madigi thork pa kan da koi gi sit tu phang ya duga manung da di floor am khak oi anga pa makhal gi
hall ne madugi hall dugi description am moina lai oina pi maduda magi leiru all facilities mi lising manga tingera tare tingera madi numit ke ani tawge ahing lekhong bi print media gi chana thangda bagi onona chawgraba hall moye madugi ni moina palace of culture tholurisi madugi most modern technique mayam si urubada anga phau loina na moy hai koi si room kaya leibage si khangbi ni ngani palace of culture dugi structure du the room si ado kayam oirangdagi du sumainam tang calculate tawbiro moy like yaujabani adomda ahing amamam ka amamam da lek piraba sum mathang mathang ka ji thungna ba lek lakbada iroi loiba aroi ba ka da tumba numit se masida chahi taruk makhai change aina luxury badi cultural aspect second world war gi destruction madigi matung da laiba no ba myoy gi shabihata madigi hai singba then full of cultural activities madugi hole du da sumna meeting gi da natana horen gang da di kada ida kar main to guno sui chema namaga ada sai stage ho mi chani phamdana chauki ga le ho myam du leiram drene ceiling on thokre that became a floor for cultural activity angak pa makhalgi most modern technique ta cultural advancement si urakpada culture is it's an instrument for a social progress for peaceful coexistence nungsi chanana lol dharma jati kuchu khena bakaya lejargasu punba yaiko culture unites people though politics divides raantidimi kainale america ga russia ga pakistan ga india ga yekna ba makhalgi palestine israel tawdro hojik but praki mi phamaduda aingonda pi give influence aigi kok ta changja giba aigi mit to ho ba aigi thamoida leijo ho pot adudi culture is an instrument it's a product of civilization culture can unite people culture for the social progress madumda I was convinced 100% aigi punsida naina jabada praki mi phamase masina aigi punsida nang culture gi movement asida ngamni makai contribute to ko yaw ko ai bisi aigi wakal da changjarpa influence mani but at the same time I also do not forget madudi asai aeroplane ta lakpada moirang kanglong gi khulang isaina mi gi thamoi joy tawkiba tongan ba thrilling oiba mi gi thamoi da touch tawba adugumba gi saisak saida maduna aisi ipai puna thambiram ba khoi cultural aspect si mangandana amasung makhatana udabase si to gudabani ko haibagi wakhalama khak thamoi de chujagiba madugumba hujiksu kari tawgudagi kadai de ibu haida anytime da hekta chongthok yawning budo sigi tanja sida oja sadandana invite tawbirakpagi ngasigi discussion si hobok chabna oren discussion da mayangi motsu nainabasu madai da tawbuna nungai to mali aisu ina hanga chaning ba kharse paring amatan aigi mayamsu dum phawbi ramani ainasu with all sincerity aina thengna jagiba thawdok wathok tu ko theoretically I am not an academician I am not a cultural scholar but I am a promoter of the Manipuri culture maduda thengna jaruba madu impact understanding thamoida nahona nungai bagi inot amaga loinana makha chathaning bagi wakhal da aigi experience kardang share tawjabani